khomjinjduna kannaba wafamsingni khomjinminnasi matam chana tumbadagi hogatpa matam pumbada langidamak sem saba mari matasingga chap manana saminaba masagi machinjak masana thijaba hairiba marise yenbadagi tamgani hamdinabada kana uhandabagi matau thauna phaba matamgi marupsing tinaba matam pumba mising nasingba aduga kanadasu mapung phana thajaba thamdaba manga asibu kwaktagi tamgani yumda pusinba khajiktada penthokpa mikap thokpa thuba haisingba mapuningba ngak senba thauna phaba taruk ase huidagi tamgani soktharbasu polum adum puba aing asa khanbidaba matam chuppada penthokpa ahum asina gadadagi tamgani gunsing asibu leptana sajen tawduna hainaduna thamlaba miduna thabak khuding matam khuding mina maithiba piba ngamloi lan mangkhiba pungning nungaitaba yumgi nungaitaba wafam ikaiba pirakpa sairakpa hairibasing ase asingba mina haidoknade ten tanbada gyan tanbada amasung miyam tinbada ikaiba thadokpa mina nungai ingidamak mihauba miduna fangma ngamdraba nungaibado penthokpa kawi penthokpa kauba amitra asibu penthokpa haiba mising tana fangi masagi nupi chinjak amasung pukchel sengna tanba landa pentho aduga lairik nainaba nam sonba amasung dan tauba haiba sidadi penthokpa yade hauzik makha tana singoiba yaba kharaga khomjinminnasi lui tarama panna sumnagi minute kun khak France ki ningthau oirami polar bear gi liver vitamin A gi chang asuki matik wangna yawi madudi mioibana madu charuba matamda soidana sigani mioibagi hakchangna aduk yamba vitamin A lausin mangamde mioi khudingmakki hakchangda yawriba atom singdagi ahangba saruk punamak lauthokpa ngamlabadi malemda leiriba mioi khudingmak supnagi sem amakhakta da leiba changani aikoina harauba nungaitaba natraga pakhatpa matamda tu chungi adubu asiba mioi singsu kariguma matamda tu chunglakpa yawi aikoina naton da ningsa sor honma matamda naton makhul animakta changlakpa nungsigi chang chap manade naton makhul ama namadana changlakpa nungsitna atopa makhul namada changlakpa changdagi heli karigumbada kang lak tarani thoina kanagumba mioi amada amuktang chikpa matamda mioi adugi hakchangda yawba I khudingmak loina chingthokhigani Harry Truman na United States ki president oiba hek toklaba matungda makhal amatagi paycheck lauramde maramdi mahak phamase pairambagi khudong chaba lauruba matamda president's office ki integrity soi haina mahana thajarami maram aduna mahanga tha khudingi army pension oina phangba dollar $130 oina hinglam George Washington sikhiba matamda Napoleon na France ta numit tarani awaba phongdoknaba yathang tawrami Neil Armstrong na ahanba oina tha laibakal chatpa matamda right machin manawna sakhiba plane adugi machet ama purami James Harrison na masagi sahi 19 surakpa matamda anaba amana maram oiraduna I kapa tarami thaudok adudagi matungda mahakna chawraklaga miyamda I donate tawge haina setpa warep lawkhi mahaki ida rhesus disease panba ngamba antigen ama yawi haiba matamda da khanglakhi Greece ki national anthem da mayak 159 yawi